Hello. Oi. Nang tumdri? Tumdriye. Kay bro. Kaysa daw dida. Adudi nang namin haygira. Ha? Kariba? Nang ginamin na marak hayre. Thoibi kauye. Thoibi ko eh. Adudi pali na to. Adudi nang di. Egi. Kari hano ako'y di khangdeko. Nui mingdu khangdeko ako'y. ꯑꯩꯈꯣꯏꯁꯦ ꯀꯣ ꯃꯈꯥꯗꯣ ꯀꯨꯀꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯐꯝꯗꯤ ꯀꯥꯏꯗꯩꯅꯣ ꯅꯪꯕꯣ? ꯑꯩꯒꯤ ꯂꯩꯐꯝ ꯑꯁꯦꯡꯕꯗꯨꯗꯤ ꯃꯅꯤꯄꯨꯔꯅꯦ. ꯅꯣꯏ ꯂꯩꯐꯝꯗꯤ ꯀꯥꯏꯗꯅꯣ? ꯑꯩꯈꯣꯏꯗꯤ ꯈꯨꯔꯥꯏ ꯂꯝꯂꯣꯡꯗꯩꯅꯦ. ꯍꯥ? ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯈꯪꯕ꯭ꯔꯣ? ꯂꯝꯂꯣꯡꯔꯥ? ꯑꯥꯎ. ꯑꯗꯨꯗꯤ ꯐꯖꯩꯅꯦ. ꯅꯪ ꯍꯧꯖꯤꯛꯁꯦ ꯀꯩ ꯇꯧꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯑꯗꯨꯗꯤ ꯀꯣꯂꯦꯖ ꯀꯥꯗ꯭ꯔꯤ? ꯀꯣꯂꯦꯖ ꯀꯥꯏ. ꯀꯣꯂꯦꯖ ꯀꯥꯏꯗ ꯀꯣꯂꯦꯖ ꯀꯥꯕ꯭ꯔꯣ? ꯑꯗꯨꯗꯤ ꯀꯥꯏꯗ ꯀꯣꯂꯦꯖ ꯀꯥꯕ꯭ꯔꯣ? ꯑꯅꯟꯗꯥꯗ. ꯑꯅꯟꯗꯥꯔꯥ? ꯑꯗꯨꯗꯤ ꯐꯖꯩꯅꯦ. ꯑꯗꯨꯗꯤ ꯑꯅꯟꯗꯥꯗ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯕ꯭ꯔꯣ? 11 ꯇꯝꯃꯤꯌꯦ. 11 ꯇꯝꯃꯦ? ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯅꯨꯄꯥꯗꯨꯗꯤ ꯀꯔꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯩꯔ ꯅꯠꯇ꯭ꯔꯥ? ꯀꯔꯤꯕ? ꯇꯥꯔꯕ꯭ꯔꯣ? ꯇꯥꯏꯌꯦ ꯀꯩꯅꯣ? ꯐꯖꯅ ꯈꯪꯉꯣꯀꯣ. ꯍꯥꯏꯗꯤ? ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯅꯨꯄꯥ ꯀꯣ. ꯃꯥꯅ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯒꯦꯔꯥ ꯅꯣꯏꯒꯤ ꯂꯣꯟꯗꯤ ꯐꯖꯅ ꯑꯩꯁꯨ ꯉꯥꯡꯗꯦꯀꯣ. ꯑꯗꯨꯒ ꯁꯨꯝ ꯄꯪꯉꯥꯡ ꯉꯥꯡꯉꯣ. ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯔꯤꯀꯣ. ꯋꯥꯔꯤ ꯍꯥꯏꯗꯤ ꯀꯩ ꯊꯕꯛ ꯁꯨꯕꯩ ꯋꯥꯔꯀꯩ ꯃꯔꯝꯒꯤ ꯋꯥꯏꯕ? ꯋꯥꯔꯤ ꯅꯠꯇꯦꯍꯦ. ꯃꯥꯒꯤ ꯌꯥꯝꯅ ꯃꯥ ꯍꯥꯏꯕꯗꯣ. ꯅꯪꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦꯀꯣ. ꯑꯗꯨꯗꯤ. ꯀꯅꯥꯅ? ꯍꯥ? ꯀꯅꯥꯅꯣ? ꯀꯅꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯅꯣꯕ? ꯑꯦꯂꯦꯛꯁꯅꯦ. ꯈꯪꯕ꯭ꯔꯣ ꯑꯦꯂꯦꯛꯁ? ꯈꯪꯉꯦ. ꯅꯪꯁꯦ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯌꯦꯀꯣ. ꯑꯗꯨꯒꯗꯤ ꯃꯥꯅ ꯍꯥꯏꯕꯗꯨꯗꯤ ꯉꯝꯗ꯭ꯔꯦꯀꯣ. ꯑꯗꯨꯗꯤ ꯃꯥꯁꯨ ꯀꯃꯥꯏ ꯅꯨꯡꯁꯤꯕ ꯅꯪ ꯀꯃꯥꯏ ꯈꯪꯉꯤꯕ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯕꯁꯦ? ꯅꯠꯇꯦ ꯏꯕꯥꯅꯤꯒꯤ ꯀꯔꯤ ꯃꯔꯨꯞ ꯅꯨꯄꯥꯅꯦꯀꯣ. ꯑꯗꯨꯒꯗꯤ ꯃꯉꯣꯟꯗ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯃꯥꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯌꯦꯀꯣ. ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯗꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯩꯅꯦ. ꯀꯅꯥꯅꯣ? ꯁꯥꯎꯒꯅꯨꯀꯣ. ꯑꯗꯨꯗꯤ ꯊꯤꯕꯤꯔꯨꯁꯤ요. ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯅꯪꯗꯤ ꯄꯥꯈꯪꯂꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯊꯤꯔꯕꯣ ꯅꯪꯕꯣ? ꯑꯩꯔꯣ? ꯑꯩꯁꯦ ꯄꯥꯈꯪꯅꯦ. ꯄꯥꯈꯪꯅꯦꯕ. ꯈꯪꯅꯕ ꯂꯩꯇ꯭ꯔꯣ ꯅꯪꯕꯣ? ꯀꯔꯤ ꯈꯪꯅꯕ ꯂꯩ? ꯀꯔꯤ? ꯅꯣꯏ ꯁꯥꯏꯗꯣ ꯃꯃꯤꯡ ꯑꯝꯇ ꯍꯥꯏꯔꯣ. ꯅꯣꯏ ꯁꯥꯏꯗꯣ. ꯑꯩꯒꯤ ꯁꯥꯏꯔꯣ? ꯑꯥꯎ. ꯑꯩ ꯁꯥꯏ ꯂꯩꯇ꯭ꯔꯦ. ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯣꯅꯦ ꯑꯩꯒꯤꯗꯣ ꯅꯣꯏꯒꯤ ꯃꯤ. ꯊꯤꯕꯤꯒꯦꯅꯦ. ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯊꯤꯕꯤꯒꯦ. ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯁꯥꯕꯤ ꯐꯖꯕꯤ ꯌꯥꯝ ꯂꯩ. ꯐꯖꯕꯗꯨꯗꯤ ꯃꯤꯗꯤ ꯑꯆꯧꯕꯗꯨꯀꯣ. ꯌꯥꯝ ꯆꯥꯎꯕꯗꯨꯗꯤ ꯐꯖꯕꯗꯨꯗꯤꯀꯣ. ꯑꯗꯨꯗꯤ ꯑꯃꯔꯛ ꯊꯤꯕꯤꯔꯣ ꯅꯠꯇ꯭ꯔꯥ? ꯑꯆꯧꯕ ꯄꯥꯝꯕ꯭ꯔꯣ ꯅꯪꯕꯣ? ꯃꯁꯥ ꯃꯁꯥ ꯆꯥꯎꯕꯗꯨꯗꯤ ꯐꯖꯩꯅꯦ. ꯑꯩꯒꯤꯗꯤ ꯐꯖꯕꯗꯨꯗꯤ ꯑꯗꯨꯗꯤ ꯄꯥꯝꯃꯦꯀꯣ. ꯑꯗꯨꯒ
ꯑꯗꯨꯗꯤ ꯅꯣꯏ ꯂꯣꯟꯗꯤ ꯁꯣꯔꯤ ꯅꯣꯏ ꯂꯣꯟ ꯑꯩꯅ ꯍꯥꯏꯔꯗꯤ ꯀꯔꯤꯕ ꯑꯗꯨꯒꯤ ꯅꯣꯏꯒꯤ ꯂꯝꯗꯤ ꯀꯥꯏꯗꯅꯣ ꯂꯝ ꯍꯥꯏꯗꯤ ꯅꯣꯏꯒꯤ ꯈꯨꯟꯗꯤ ꯅꯣꯏꯒꯤ ꯈꯨꯟ ꯉꯁꯥꯏ ꯍꯥꯏꯗꯨꯗꯤ ꯂꯝꯂꯣꯡꯔꯥ ꯂꯣꯡ ꯈꯨꯔꯥꯏꯗ ꯈꯨꯔꯥꯏ ꯈꯨꯔꯥꯏꯗꯨꯗꯤ ꯀꯩ ꯁꯥꯏꯗ ꯏꯝꯐꯥꯜ ꯏꯁꯔꯣ ꯑꯥꯎ ꯏꯝꯐꯥꯜ ꯏꯁ ꯀꯣ ꯑꯥꯎ ꯁꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯟꯗꯦ ꯐꯥꯎ ꯂꯥꯛꯀꯅꯤꯀꯣ ꯂꯥꯛꯀꯦꯔꯥ ꯂꯥꯛꯔꯣꯏꯀꯦꯔꯥ ꯀꯔꯤꯕ ꯂꯥꯛꯀꯦꯔꯥ ꯂꯥꯛꯔꯣꯏꯀꯦꯔꯥ ꯂꯥꯛꯑꯣꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯐꯖꯅ ꯑꯩ ꯂꯥꯛꯄ ꯀꯥꯟꯗ ꯂꯥꯛꯎꯀꯣ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯑꯁꯦꯡꯕꯅꯦꯀꯣ ꯍꯥꯎ ꯂꯥꯛꯑꯣ ꯅꯪꯅ ꯆꯤꯟꯊꯤꯔꯗꯤ ꯅꯠꯇ꯭ꯔ ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯕ ꯅꯪ ꯂꯥꯛꯄ ꯀꯥꯟꯗ ꯒꯤ ꯃꯁꯥ ꯈꯛꯇ ꯂꯥꯛꯀꯦꯔꯥ ꯀꯔꯤꯒ ꯑꯩꯒꯤ ꯃꯔꯨꯞ ꯅꯨꯄꯥ ꯑꯃ ꯂꯥꯛꯀꯦꯔꯥ ꯑꯩꯗꯨꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣꯗꯨ ꯄꯨꯔꯛꯑꯣ ꯀꯔꯤ ꯅꯪꯒꯤ ꯃꯔꯨꯞꯗꯣ ꯑꯩꯒꯤ ꯃꯔꯨꯞ ꯄꯨꯒꯦꯔꯥ ꯑꯦꯂꯦꯛꯁꯗꯨ ꯄꯨꯔꯛꯑꯣꯕ ꯑꯦꯂꯦꯛꯁꯗꯨꯗꯤ ꯄꯨꯒꯦ ꯏꯕꯥꯅꯤ ꯂꯥꯛꯀꯅꯤꯀꯣ ꯅꯪ ꯃꯁꯛ ꯈꯪꯗꯕ ꯃꯁꯛ ꯑꯝꯇ ꯌꯦꯡꯒꯦꯕ ꯃꯁꯛ ꯈꯪꯗꯕ ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯑꯩ ꯈꯛꯇ ꯂꯥꯛꯑꯣꯏꯔꯁꯨ ꯑꯩꯒꯤ ꯐꯣꯟ ꯅꯪ ꯈꯛꯇ ꯑꯩꯈꯣꯏ ꯂꯩꯐꯝꯁꯨ ꯈꯪꯗꯅ ꯀꯃꯥꯏꯅ ꯅꯪ ꯈꯛꯇ ꯂꯥꯛꯇꯣꯏꯕ ꯅꯪꯒꯤ ꯂꯩꯐꯝ ꯈꯪꯂꯣꯏꯁꯨ ꯃꯤꯉꯣꯟꯗ ꯈꯪꯉꯗꯤ ꯃꯤꯉꯣꯟꯗ ꯍꯥꯡꯉꯗꯤꯀꯣ ꯍꯥꯡꯉꯒ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯗꯨꯝ ꯂꯥꯛꯄ ꯀꯥꯟꯗ ꯅꯣꯏꯒꯤ ꯂꯝ ꯅꯣꯏꯒꯤ ꯈꯨꯟ ꯈꯛꯇ ꯌꯧꯔꯛꯀꯗꯕ ꯀꯔꯤꯕ ꯑꯩꯒꯤ ꯌꯥꯝ ꯕꯦꯔꯥꯗꯨꯗꯤ ꯑꯩꯒꯤ ꯃꯩꯇꯩꯂꯣꯟꯗꯨꯗꯤ ꯐꯖꯅ ꯑꯗꯨꯗꯤ ꯉꯥꯡꯗ꯭ꯔꯦꯀꯣ ꯅꯪꯒꯤ ꯚꯥꯞ ꯇꯥꯕꯤꯔꯛꯑꯣꯀꯣ ꯇꯥꯏ ꯑꯗꯨ ꯊꯦꯡꯛ ꯌꯨ ꯅꯪꯅ ꯚꯥꯞ ꯇꯥꯕꯤꯔꯛꯄ ꯀꯥꯟꯗ ꯊꯦꯡꯛ ꯌꯨ ꯑꯗꯨꯅꯦ ꯁꯦ ꯑꯩ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯃꯔꯨꯞ ꯅꯨꯄꯥꯁꯦ ꯅꯪꯕ ꯎꯒꯦꯔꯥ ꯎꯔꯤꯒꯦꯔꯥ ꯀꯔꯤ ꯌꯥꯝ ꯃꯨꯕꯅꯦꯀꯣ ꯑꯩꯅ ꯃꯤ ꯃꯨꯕ ꯄꯥꯝꯕꯅꯦ ꯑꯗꯨꯗꯤ ꯐꯖꯩ ꯃꯨꯕ ꯃꯨꯔꯣꯏꯔꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦꯉꯣ ꯑꯗꯣ ꯇꯥꯕ꯭ꯔꯣ ꯑꯗꯨꯗꯤ ꯀꯔꯤ ꯀꯩꯅꯣꯝꯃ ꯑꯐꯕꯗꯤ ꯌꯥꯝ ꯍꯥꯏꯒꯦꯕ ꯅꯨꯡꯁꯤꯕꯗꯨꯗꯤ ꯌꯥꯝ ꯐꯩꯌꯦꯀꯣ ꯍꯣꯏꯅꯦ ꯑꯐꯕ ꯅꯨꯡꯁꯤꯔꯗꯤ ꯐꯠꯇꯕ ꯅꯨꯡꯁꯤꯗꯣꯏꯅꯣ ꯀꯩꯅꯣ ꯅꯨꯡꯁꯤꯕꯗꯨꯗꯤ ꯌam ꯑꯃꯨꯕ ꯑꯃꯨꯔꯣꯏꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯅꯠꯇ꯭ꯔꯣ ꯐꯥꯏꯗꯦꯗ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯅꯤ ꯄꯣꯠꯁꯨ ꯑꯃꯨꯕ ꯄꯥꯝꯃꯤꯌꯦ ꯑꯗꯨꯅꯤ ꯀꯣꯠꯁꯨ ꯑꯃꯨꯕꯁꯨ ꯄꯥꯝꯃꯦ ꯐꯨꯔꯤꯠꯇꯨꯗꯤ ꯑꯃꯨꯕꯁꯨ ꯄꯥꯝꯃꯦꯀꯣ ꯑꯗꯨꯒꯨꯝꯕꯅꯦ ꯑꯗꯨꯒꯤ ꯃꯤꯁꯨ ꯑꯃꯨꯕ ꯄꯥꯝꯕ ꯀꯣ ꯑꯗꯨꯅꯦ ꯑꯉꯧꯕ ꯒꯥꯏꯁꯦ ꯑꯩꯗꯤ ꯍꯩꯅꯗꯦꯗ ꯅꯪꯒꯤ ꯈꯣꯟꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯍꯦ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯕꯗꯗꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯤꯕ ꯐꯖꯅ ꯅꯪꯅ ꯍꯥꯏꯕ ꯐꯖꯅ ꯇꯥꯔꯛꯑꯣꯀꯣ ꯅꯪꯒꯤ ꯈꯣꯟꯗꯨꯗꯤ ꯐꯖꯅ ꯌꯦꯡꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯍꯥꯏꯌꯦꯀꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕ ꯑꯩꯒꯤ ꯈꯣꯟꯁꯦ ꯅꯠꯇꯦ ꯌꯦꯡꯕ ꯅꯠꯇꯦ ꯑꯗꯨ ꯇꯥꯕ ꯃꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯌꯨ ꯁꯣꯔꯤ ꯑꯩ ꯃꯩꯇꯩꯂꯣꯟ ꯐꯖꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯅꯪꯒꯤ ꯚꯣꯏꯁꯁꯦ ꯌꯥꯝ ꯐꯖꯩꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯗꯤ ꯅꯣꯏꯒꯤ ꯂꯣꯟꯗꯤ ꯑꯩꯅ ꯐꯖꯅ ꯉꯥꯡꯗ꯭ꯔꯦ ꯑꯗꯨ ꯈꯛꯇꯅꯦ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯚꯣꯏꯁ ꯅꯨꯡꯉꯥꯏꯔꯤꯕ ꯍꯣꯏ ꯅꯪꯒꯤ ꯚꯣꯏꯁꯇꯤ ꯊꯦꯡk you ꯌꯥꯝ ꯐꯖꯩꯅꯦ ꯅꯪꯒꯤ ꯚꯣꯏꯁ ꯅꯠꯇ꯭ꯔꯣ
ꯑꯩꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅꯦ ꯑꯗꯨꯗꯤ ꯁꯟꯗꯦ ꯐꯥꯎꯒꯨꯝꯕ ꯂꯥꯛꯄ ꯀꯥꯟꯗ ꯀꯔꯤ ꯇꯧꯕꯤꯒꯦꯔꯥ ꯀꯩ ꯇꯧꯕꯤꯅꯤ ꯀꯔꯤ ꯇꯧꯕꯤꯒꯦꯔꯥ ꯑꯗꯨꯗꯤ ꯀꯔꯤ ꯆꯥ ꯊꯛꯍꯟꯗꯣꯏꯅꯤ ꯀꯩꯅꯣ ꯆꯥ ꯄꯤꯖꯗꯣꯏꯅꯦꯕ ꯑꯣ ꯆꯥ ꯄꯤꯔ ꯅꯪ ꯑꯣ ꯑꯗꯨꯗꯤ ꯅꯪꯅ ꯆꯥ ꯄꯤꯔꯣꯏꯗꯣꯏꯗꯣ ꯑꯣ ꯑꯩꯈꯣꯏꯒꯤ ꯑꯆꯥꯄꯣꯠꯗꯨ ꯄꯨꯒꯦꯀꯣ ꯑꯧ ꯑꯆꯥꯄꯣꯠꯁꯨ ꯂꯩꯕꯤꯗꯣꯏꯅꯤ ꯀꯩꯅꯣ ꯄꯨꯔꯛꯑꯅꯨꯕ ꯑꯣ ꯑꯗꯨꯗꯤ ꯐꯖꯩꯅꯦ ꯑꯣ ꯑꯗꯨꯗꯤ ꯐꯩ ꯑꯩꯈꯣꯏ ꯂꯥꯛꯄ ꯀꯥꯟꯗ ꯅꯪꯅ ꯆꯥ ꯂꯧꯕꯤꯒꯦ ꯅꯪ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕꯤꯒꯦꯔꯥ ꯑꯗꯨ ꯅꯪꯅ ꯁꯛ ꯑꯝꯇ ꯎꯅꯤꯡꯉꯦ ꯅꯁꯛꯇꯣ ꯈꯪꯅꯤꯡꯉꯦꯕ ꯑꯣ ꯑꯩꯒꯤ ꯁꯛꯇꯣ ꯑꯩꯒꯤ ꯁꯛꯇꯨꯗꯤ ꯑꯁ ꯐꯖꯔꯝꯃꯅꯤ ꯍꯦꯟꯅ ꯈꯣꯟꯁꯨ ꯐꯖꯔꯝꯃꯅꯤꯅ ꯌꯥꯝ ꯕꯦꯔꯥꯕꯗꯨꯗꯤ ꯑꯩꯒꯤꯗꯤ ꯅꯣꯏꯒꯤ ꯂꯣꯟꯒꯤꯗꯨꯗꯤꯀꯣ ꯌꯥꯝ ꯐꯖꯅ ꯉꯥꯡꯗ꯭ꯔꯦ ꯑꯗꯨꯒꯤ ꯕꯦꯔꯥꯅꯦ ꯑꯗꯨ ꯃꯣꯏ ꯂꯥꯛꯄ ꯀꯥꯟꯗ ꯅꯣꯏꯉꯣꯟꯗ ꯀꯔꯤ ꯍꯥꯏꯕ ꯀꯥꯟꯗ ꯅꯣꯏꯒꯤ ꯁꯤ ꯅꯨꯄꯥꯁꯤꯗꯤ ꯑꯁꯤ ꯌꯥꯝ ꯃꯣꯏꯒꯤ ꯐꯖꯅ ꯑꯗꯨꯒꯨꯝꯕꯅꯦ ꯅꯪꯅ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯕꯨꯛ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯅꯪꯁꯦ ꯅꯕꯨꯛ ꯍꯥꯏꯕꯗꯨꯗꯤ ꯄꯨꯛꯆꯦꯜꯗꯣ ꯄꯨꯛꯆꯦꯜ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯐꯖꯅ ꯈꯪꯗꯦꯅꯦ ꯑꯗꯨ ꯈꯪꯗꯕ꯭ꯔꯥ ꯅꯪꯕꯣ ꯅꯪ ꯏꯪꯂꯤꯁ ꯂꯣꯟꯗ ꯈꯪꯉꯣꯏ ꯑꯩ ꯑꯃꯔꯛ ꯍꯥꯏꯕꯤꯔꯣꯅꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯏꯪꯂꯤꯁꯇ ꯈꯪꯗꯦ ꯑꯣ ꯅꯪꯒꯤ ꯀꯩꯅꯣꯗꯨ ꯅꯪꯒꯤ ꯂꯨꯡꯊꯤꯝꯔꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯍꯥꯏꯕꯗꯨꯗꯤ ꯀꯩꯅꯣ ꯂꯨꯡꯊꯤꯝ ꯍꯥꯏꯗꯤ ꯂꯨꯡꯊꯤꯝꯗꯨ ꯀꯩꯅꯣ ꯂꯨꯡꯊꯤꯝ ꯍꯥꯏꯕꯗꯨꯗꯤ ꯆꯦꯜ ꯀꯔꯤꯕ ꯑꯗꯨ ꯄꯨꯛꯆꯦꯜ ꯅꯠꯇ꯭ꯔꯣ ꯄꯨꯛꯆꯦꯜꯅꯦ ꯑꯣ ꯑꯗꯨꯒꯤꯅꯦ ꯑꯗꯨ ꯐꯔꯝꯗꯧ ꯃꯥꯜꯂꯦꯕ ꯅꯪꯁꯦ ꯌꯥꯝ ꯆꯝꯃꯦꯕ ꯅꯪ ꯌꯥꯝ ꯆꯝꯃꯦ ꯑꯩꯒꯨꯝꯕ ꯅꯪꯅꯦ ꯀꯔꯤꯕ ꯑꯩꯒꯨꯝꯕ ꯅꯪꯅꯦꯗꯤ ꯑꯩ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯑꯩꯒꯨꯝꯕ ꯅꯪꯅꯦ ꯑꯩꯒꯨꯝꯕ ꯅꯪꯅꯦ ꯑꯩꯗꯤ ꯀꯩꯅꯣ ꯑꯩꯒꯨꯝꯕ ꯅꯪꯅꯦ ꯈꯪꯗꯦ ꯑꯁ ꯑꯗꯨ ꯃꯥꯅꯦ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯀꯩꯅꯣꯅꯦ ꯀꯅꯥ ꯂꯩꯒꯦ ꯍꯧꯖꯤꯛꯇ ꯏꯕꯥꯅꯤꯁꯨ ꯃꯥꯅꯦ ꯑꯩꯅ ꯍꯥꯏꯌꯦꯀꯣ ꯀꯅꯥꯅꯣ ꯅꯣꯏꯗꯨꯕꯣ ꯀꯔꯤ ꯅꯣꯛꯄꯗꯨ ꯀꯅꯥꯅꯣꯕ ꯅꯣꯏꯗꯨꯕꯨ ꯍꯥꯏꯕꯗꯨꯗꯤ ꯑꯣ ꯃꯤ ꯀꯔꯤ ꯑꯩꯈꯣই ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯅꯨꯄꯥꯗꯨꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯔꯤ ꯇꯧꯕ ꯀꯥꯟꯗ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯕꯗꯨꯗꯤ ꯃꯣꯏꯒꯤ ꯑꯃꯔꯛ ꯅꯣꯛꯀꯦ ꯑꯗꯨ ꯈꯛꯇꯅꯦ ꯀꯩꯅꯣꯅꯦ 이반이 어디 사부지 뭐이기 놓게고 어디디 가지고 가이드 어디디 낭이 안 녹브로 녹디에 이디 그래도 왜 녹두이 바이디 애기 메티런디 퍼센 담비로네 담비게 어디디 낭와나 담비 하이버는 너디 ꯑꯩꯒꯤ ꯃꯩꯇꯩꯔꯣꯟꯗꯨꯗꯤ ꯈꯪꯗꯦꯀꯣ ꯅꯪꯅ ꯐꯖꯅ ꯇꯝꯕꯤꯔꯣꯀꯣ ꯇꯝꯕꯤꯗꯣꯏꯅꯤ ꯀꯩꯅꯣ 이비ꯔꯒ 타비로이니 그이노 ꯅꯪꯒꯤꯗꯤ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯇꯤꯆꯔꯒꯨꯝꯕꯅ ꯀꯧꯋꯦꯀꯣ ꯍꯥꯏꯗꯤ ꯃꯩꯇꯩꯀꯣ ꯅꯠꯇ꯭ꯔꯥ ꯑꯥꯎ ꯑꯗꯨ ꯈꯛꯇꯅꯦ ꯑꯁ ꯑꯩꯗꯤ ꯍꯣꯏꯅꯦ ꯈꯪꯉꯦ ꯑꯗꯨꯗꯤ ꯅꯪꯅ ꯅꯆꯦ ꯑꯗꯨꯒ ꯅꯅꯥꯎ ꯅꯨꯄꯥꯔ ꯅꯅꯥꯎ ꯅꯨꯄꯤꯔ ꯅꯆꯦꯒ ꯑꯗꯨꯗꯤ
ꯀꯔꯤꯅꯣ ꯏꯆꯦꯒ ꯏꯅꯥꯎ ꯅꯨꯄꯥꯒ ꯀꯔꯤꯅꯣ ꯅꯅꯥꯎ ꯈꯣꯏ ꯂꯩꯕ꯭ꯔꯣ ꯅꯪꯒꯤ ꯇꯥꯃꯣ ꯈꯣꯏ ꯂꯩꯕ꯭ꯔꯣ ꯂꯩ ꯀꯌꯥ ꯂꯩꯕ꯭ꯔോ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯅꯦ ꯑꯩꯗ ꯍꯥꯏꯕꯗꯤ ꯃꯤ ꯀꯌꯥ ꯂꯩꯕ꯭ꯔꯣ ꯅꯣꯏꯒꯤ ꯃꯤ ꯑꯩꯈꯣꯏ ꯗꯥꯗꯤ ꯑꯍꯨꯝꯅꯦ ꯑꯣ ꯑꯍꯨꯝ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥ ꯑꯍꯨꯝ ꯅꯨꯄꯤ ꯃꯔꯤ ꯑꯣ ꯅꯨꯄꯥ ꯑꯍꯨꯝ ꯅꯨꯄꯤ ꯃꯔꯤ ꯎꯝ ꯅꯪꯁꯦ ꯀꯥꯏꯗ ꯈꯛꯇꯔꯥ ꯀꯔꯤꯕ ꯅꯪꯒꯤ ꯀꯋꯥꯏ ꯅꯪ ꯍꯥꯏꯕꯣ ꯅꯪꯒꯤ ꯀꯋꯥꯏ ꯀꯗꯥꯏꯗ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯚꯥꯞ ꯇꯥꯗꯤꯌꯦ ꯅꯪꯒꯤ ꯃꯆꯥꯔꯥ ꯑꯆꯧꯕꯔꯥ ꯑꯣ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯝꯕꯤ ꯑꯣ ꯇꯣꯝꯕꯤ ꯍꯥꯏꯕꯗꯨꯗꯤ ꯑꯁ ꯂꯣꯏꯔꯦꯍꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯁ ꯑꯣ ꯂꯥꯁ ꯎꯝ ꯑꯣ ꯑꯁ ꯑꯗꯨꯗꯤ ꯍꯥꯏꯔꯗꯤ ꯈꯪꯉꯦꯅꯦ ꯑꯗꯨꯅꯦ ꯑꯩꯅ ꯃꯩꯇꯩꯂꯣꯟ ꯐꯖꯅ ꯈꯪꯗ꯭ꯔꯗꯤ ꯅꯪꯅ ꯌꯥꯝ ꯅꯣꯛꯔꯗꯤ ꯑꯩꯗꯤ ꯑꯁ ꯌꯥꯝ ꯏꯀꯥꯏꯍꯦ ꯑꯁ ꯅꯣꯛꯇꯦꯗ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯅꯣꯛꯇꯣꯏꯕ ꯑꯣ ꯑꯗꯨꯗꯤ ꯐꯖꯩꯅꯦ ꯐꯖꯩ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯍꯥꯏꯌꯣ ꯑꯣ ꯑꯁ ꯑꯗꯨꯗꯤ ꯐꯖꯩꯅꯦ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯍꯥꯏꯌꯣꯕ ꯐꯖꯩ ꯍꯥꯏꯅꯣꯕ ꯑꯣ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯈꯨꯟꯁꯦ ꯐꯖꯅ ꯍꯥꯏꯕꯤꯌꯣ ꯃꯔꯛ ꯑꯗꯣ ꯁꯦꯡꯈ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯀꯔꯤ ꯌꯥꯝꯅ ꯈꯪꯗ꯭ꯔꯣ ꯑꯁꯦꯡꯕꯩ ꯂꯝꯂꯣꯡ ꯈꯪꯕ꯭ꯔꯥ ꯂꯝꯂꯣꯡ ꯑꯁꯤꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯅꯨꯄꯥ ꯈꯣꯏꯒꯤꯀꯣ ꯀꯩꯒꯤ ꯅꯣꯛꯏꯅꯣ ꯃꯣꯏ ꯌꯥꯝ ꯈꯠꯄ ꯃꯥꯜꯂꯦ ꯇꯝꯕ ꯑꯗꯨꯗꯤ ꯀꯔꯤ ꯌꯥꯝ ꯅꯣꯛꯀꯦꯀꯣ ꯑꯗꯨꯗꯤ ꯑꯁ ꯌꯥꯝ ꯕꯦꯔꯥꯅꯤ ꯀꯔꯤꯒꯤ ꯅꯣꯛꯏꯅꯣ ꯃꯣꯏꯕꯣ ꯏꯕꯥꯅꯤ ꯑꯩꯒꯤ ꯈꯣꯟꯁꯦ ꯐꯖꯗꯦꯅ ꯅꯣꯛꯄ ꯑꯣꯏꯔꯝꯅꯤ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯕꯗꯨꯀꯣ ꯑꯩꯗꯤ ꯃꯩꯇꯩꯂꯣꯟ ꯐꯖꯅ ꯈꯪꯗ꯭ꯔꯗꯤ ꯑꯁ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯐꯖꯗꯕꯩ ꯅꯣꯛꯄ ꯑꯣꯏꯔꯝꯃꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯕ꯭ꯔꯥ ꯅꯠꯇꯦ ꯃꯣꯏ ꯈꯪꯗ꯭ꯔꯤꯅꯤ ꯑꯩꯒꯤ ꯂꯥꯎꯠ ꯏꯁꯄꯤꯀꯔ ꯊꯥꯗꯦꯅꯦ ꯀꯔꯤꯕ ꯅꯣꯏꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯂꯥꯎꯠ ꯏꯁꯄꯤꯀꯔ ꯊꯥꯗꯦ ꯑꯩ ꯕꯤꯜ ꯈꯛꯇ ꯆꯪꯉꯤꯅꯦ ꯏꯅꯥ ꯈꯛꯇ ꯆꯪꯉꯦ ꯅꯠꯇ꯭ꯔꯣ ꯏꯅꯥ ꯈꯛꯇ ꯆꯪꯉꯦꯀꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯑꯦꯌꯔꯄꯤꯁꯇ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯍꯣꯏ ꯑꯦꯌꯔꯄꯤꯁꯇ ꯇꯥꯔꯤꯅꯤ ꯑꯗꯨ ꯈꯛꯇꯅꯦꯀꯣ ꯅꯣꯏꯒꯤ ꯈꯨꯟꯗꯤ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯣ ꯅꯦꯠꯋꯥꯛꯁꯤꯗꯤ ꯌꯥꯝ ꯕꯦꯔꯥꯅꯦ ꯑꯩꯈꯣই ꯃꯔꯨꯞ ꯅꯨꯄꯥꯗꯤ ꯌꯥꯝ ꯅꯣꯛꯄ ꯀꯔꯤꯕ ꯌꯥꯝ ꯅꯣꯛꯄ ꯍꯥꯏꯗꯤ ꯅꯪꯒꯤ ꯈꯨꯟꯁꯦ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯩꯈꯣꯏ ꯃꯔꯨꯞ ꯅꯨꯄꯥ ꯈꯣꯏꯗꯤ ꯌꯥꯝ ꯅꯣꯛꯀꯥꯟꯗꯀꯣ ꯌꯥꯝ ꯅꯣꯛꯀꯥꯟꯗ ꯑꯩꯒꯤ ꯐꯖꯅ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯂꯥꯛꯄ ꯀꯥꯟꯗ ꯑꯗꯨ ꯑꯗꯥ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯗꯤꯅꯦ ꯀꯔꯤꯅꯣ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯏꯝꯐꯥꯜ ꯏꯁꯇ ꯀꯩꯅꯣꯅꯦ ꯇꯥꯔꯣ ꯀꯩꯅꯣꯅꯦ ꯂꯝꯂꯣꯡ ꯕꯖꯥꯔ ꯈꯪꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕ ꯑꯃꯔꯛ ꯍꯥꯏꯌꯣ ꯕꯖꯥꯔ ꯂꯝꯂꯣꯡ ꯕꯖꯥꯔꯗꯣ ꯂꯝꯂꯣꯡ ꯕꯖꯥꯔ ꯉꯥꯏꯈꯣ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯅ ꯍꯥꯏꯔꯣ ꯂꯝꯂꯣꯡ ꯕꯖꯥꯔ ꯃꯅꯥꯛꯇ ꯕꯖꯥꯔ ꯃꯅꯥꯛꯇ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯀꯥꯏ ꯋꯥꯏꯗꯅꯣ ꯂꯝꯂꯣꯡ ꯕꯖꯥꯔꯒꯤ ꯃꯅꯥꯛꯇꯅꯦ ꯑꯗꯨꯝ ꯂꯥꯛꯑꯒ ꯐꯣꯟ ꯇꯧꯔꯛꯑꯣ ꯑꯗꯨ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ ꯅꯪ ꯂꯧꯕ ꯂꯥꯛꯀꯦꯀꯣ ꯑꯗꯨꯗꯤ ꯐꯖꯩꯅꯦ ꯑꯩ ꯂꯥꯛꯄ ꯀꯥꯟꯗ ꯅꯪ ꯂꯥꯛꯑꯣꯀꯣ ꯏꯕꯥꯅꯤ ꯂꯥꯛꯀꯦꯔꯥ ꯑꯗꯨꯗꯤ ꯑꯩ ꯈꯛꯇ ꯂꯥꯛꯀꯦꯔꯥ ꯅꯕꯥꯅꯤ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯂꯥꯛꯀꯦꯔꯥ ꯏꯕꯥꯅꯤ ꯍꯥꯏꯅꯦ ꯏꯕꯥꯅꯤ ꯏꯕꯥꯅꯤ ꯂꯥꯛꯀꯦ ꯅꯪ ꯈꯛꯇ ꯂꯥꯛꯑꯣꯀꯣ ꯑꯗꯨꯗꯤ ꯐꯅꯤ ꯐꯖꯩ ꯀꯩꯅꯣꯕ ꯅꯪ ꯅꯪ ꯍꯥꯏꯕꯗꯨꯗꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯅꯦ ꯀꯔꯤꯕ ꯅꯪ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯇꯥꯅꯤꯡꯉꯦꯍꯦ ꯍꯥꯏꯗꯨꯗꯤ ꯍꯥꯏꯁꯦ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯣ ꯌꯥꯝ ꯇꯥꯅꯤꯡꯉꯦꯍꯦ
Natra. Nang kaura bro. Kariba. Adudi ina haibadidi nang kaura bro. Kaudi. As adidi yam fazene egidi yam harawe ko. As yam fazene ayuba. Yam nungaijari hayoba. Nang adudi Ananda na class 12 tambro. Kariba aman hagi. Nang se. Ananda college ko. Class kaya tambro class 12 na to. 11 ne. Oh 11 ne. Oh adudi Alex Koi nang junior na to. Nang senior na to. Oh adudi ne. Oh asa adudi fazene ko. Fazene hainu bas loire nang sidi kay haiduino. Nang college lagpa kan da kay ge lagpro. Auto da lai. Oh auto da lagpro. Adudi nang college lagpa kan ba no ye college amra lagi ko. Lao. Adudi lagpa kan ba nang na adudi kay haigela na uba kan ba nang nang karitin na di yan ate ko ilang pakan ba nang naure din nang chin la di aslo re adum bad lupi doi na tiye fazene adugi pame adugumba fazene mukain adugumba di fazene lupi di ito adudi hayeng ni nang police pro lakani adudi ekhoi yum da lakoni ana ku yum khang da na ekhoi yum di ko noi gi ku noi gi college manang da traffic ma le ko traffic du da traffic le ye traffic Imphal is di adu check kon da lag pakan ba kon yulam blend da ko yulam blend da la di nang na phone to di yulam blend da le ye nang na hai di do khange nang na pu ba la acha kariba pu ba hai ba du di na nang wan na la kan ina haya lo ba lag ho edune adu ka ta ne adu ina hai ba di ko nang suna sa su amra su ure nata kariba ai bu uda ba na mai di amra ure namai imai bu ka na sa se amra su ure amara uye ba haidi nang ni na sa uning he isa uning ba uning he ko isa uning da ba isa uning ba nasa isa uning ba hai ba di isak isak hai gira adugumba di pare nasa uning yayo nasa uning ye hai gira adugumba pare ne adu mai na hayo ba si as birani natra birana ti sum kham doi ne sum tammo adudi kari noi film da ko ya pang ya khangi ko kariba noi gi film ya gang school khang ke ko kanino ya school se khang bro ya school gi pakhang se khang adugum babon ni habidi dosa ni habidi ko dasa ni adugum bane dudi kariya ai mi ko khang wi di adugum bane dosa gum bane dudi nang dasa gum bane ba adugum ne kai gi oi ba noi gi lon se phajana sungang dre na cho hang ba su khang de adugum ne na habidi adu budi kan kai sum kan nu da dum tamraga dum hairakani tamra adi kai tamgera adi le noi soida mitei leitra
ꯅꯪꯒꯤ ꯌꯨꯝꯒꯤꯗꯤ ꯃꯅꯥꯛꯇ꯭ꯔꯗꯤ ꯌꯥꯝ ꯐꯖꯩꯅꯦ ꯅꯪ ꯑꯣꯏꯅ ꯂꯥꯛꯄ ꯀꯥꯟꯗ ꯇꯝꯕꯁꯨ ꯇꯝꯃꯤꯅꯦ ꯀꯩꯅꯣꯅꯦ ꯌꯥꯝ ꯅꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯑꯩ ꯂꯩꯕꯁꯤꯗꯤ ꯌꯥꯝꯕꯁꯨ ꯇꯝꯒꯅꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯇ ꯅꯪ ꯂꯩꯔꯗꯤ ꯐꯗꯧꯕ ꯐꯒꯅꯤ ꯅꯠꯇ꯭ꯔꯣ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤꯀꯣ ꯑꯗꯨꯗꯤ ꯕꯦꯔꯥꯒꯤꯅꯤ ꯑꯩꯈꯣꯏ ꯃꯤ ꯈꯛꯇꯅꯤꯀꯣ ꯑꯥꯎ ꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗꯒꯤꯗꯤ ꯀꯔꯤ ꯃꯩꯇꯩꯂꯣꯟꯗꯒꯤ ꯍꯥꯏꯔꯛꯑꯗꯤ ꯑꯗꯨꯗꯤ ꯅꯪ ꯀꯩꯅꯣꯝꯃ ꯍꯪꯒꯦꯀꯣ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯣ ꯑꯩꯔꯥ ꯑꯥꯎ ꯑꯁ ꯌꯥꯝꯃꯤꯍꯦ ꯍꯣꯏ ꯑꯁ ꯀꯃꯥꯏꯅ ꯌꯥꯝꯃꯤꯅꯣ ꯕꯣꯔꯥ ꯑꯃ ꯁꯨꯕ꯭ꯔꯣ ꯕꯣꯔꯥ ꯑꯃꯁꯨ ꯁꯨꯗ꯭ꯔꯦ ꯅꯪ ꯂꯥꯛꯄ ꯀꯥꯟꯗ ꯑꯩ ꯎꯕ ꯀꯥꯟꯗ ꯑꯗꯨꯗꯤ ꯈꯪꯒꯅꯤ ꯅꯠꯇ꯭ꯔꯣ ꯅꯁꯛ ꯎꯔꯒ ꯆꯍꯤꯗꯨ ꯀꯃꯥꯏ ꯈꯪꯗꯣꯏꯕ ꯑꯗꯨꯒꯤꯅꯦ ꯀꯃꯥꯏ ꯈꯪꯗꯣꯏꯕ ꯑꯗꯨꯗꯤ ꯀꯃꯥꯏ ꯈꯪꯗꯣꯏꯕ ꯑꯩ ꯁꯟꯗꯦ ꯂꯥꯛꯄ ꯑꯗꯨꯗꯤ ꯁꯟꯗꯦꯒꯨꯝꯕ ꯀꯥꯟꯗ ꯂꯥꯛꯈ꯭ꯔꯕꯅꯤꯅꯦ ꯅꯪ ꯑꯗꯨꯝ ꯍꯥꯏꯌꯣꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯋꯥꯔꯤꯒꯅꯨꯀꯣ ꯑꯗꯨꯗꯤ ꯋꯥꯔꯧꯒꯅꯨ ꯅꯠꯇ꯭ꯔꯣ ꯋꯥꯔꯧꯏ ꯋꯥꯔꯧꯔꯁꯨꯅꯨ ꯅꯠꯇ꯭ꯔꯣ ꯀꯔꯤꯕ ꯑꯗꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯅ ꯆꯨꯝꯃꯗꯤ ꯑꯁ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯍꯔꯥꯎꯏꯌꯦ ꯑꯗꯨꯗꯤ ꯑꯁ ꯐꯖꯩꯅꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯒ ꯎꯕ ꯀꯥꯟꯗ ꯑꯗꯨꯗꯤ ꯗꯤꯁꯦꯝꯕꯔꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯃꯥꯁꯇ ꯂꯥꯛꯀꯦꯔꯥ ꯅꯪ ꯑꯁ ꯌꯥꯎꯅꯤꯡꯉꯦꯍꯦ ꯑꯗꯨꯗꯤ ꯑꯁ ꯂꯥꯛꯑꯣꯅꯦ ꯌꯥꯎꯅꯤꯡꯉꯦ ꯄꯨꯕꯤꯌꯣ ꯂꯧꯕ ꯂꯥꯛꯑꯣ ꯌꯥꯎꯕꯤꯒꯦ ꯑꯩ ꯖꯒꯣꯏ ꯌꯥꯝ ꯁꯥꯅꯤꯡꯉꯦꯕ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯄ ꯀꯥꯟꯗ ꯅꯪꯅ ꯑꯁ ꯌꯥꯗꯦ ꯅꯪꯅ ꯍꯥꯏꯔꯗꯤ ꯑꯩ ꯑꯁ ꯑꯩ ꯀꯃꯥꯏꯅ ꯌꯥꯗꯗꯣꯏꯅꯣ ꯌꯥꯝ ꯏꯀꯥꯏꯍꯦ ꯅꯣꯏꯒꯤ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯣꯏ ꯍꯥꯏꯕ ꯀꯥꯟꯗ ꯑꯩ ꯗꯤꯁꯦꯝꯕꯔ 25ꯒꯨꯝꯕ ꯀꯥꯟꯗ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯅꯪꯅ ꯑꯁ ꯌꯥꯔꯣꯏ ꯂꯥꯛꯑꯣꯏ ꯑꯁ ꯌꯥꯝꯅ ꯅꯪꯅ ꯍꯥꯏꯔꯗꯤ ꯑꯩ ꯏ ꯀꯥꯔꯦ ꯏ ꯀꯥꯔꯦ ꯀꯔꯤ ꯏ ꯀꯥꯔꯦ ꯅꯪ ꯁꯥꯎꯗꯣꯏꯔꯥ ꯀꯔꯤ ꯏ ꯀꯥꯔꯦ ꯅꯪ ꯂꯥꯛꯄꯗꯤ ꯑꯗꯨꯗꯤ ꯅꯪꯅ ꯂꯥꯛꯅꯤꯡꯕꯗꯨꯗꯤ ꯒꯨꯝꯕ ꯀꯣ ꯑꯗꯨ ꯈꯛꯇꯅꯦ ꯀꯩꯅꯣꯅꯦ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯇꯥꯏ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯐꯖꯩꯅꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤꯅꯦ ꯍꯣꯏ ꯅꯣꯏ ꯖꯒꯣꯏꯗꯨ ꯌꯥꯝ ꯁꯥꯅꯤꯡꯉꯦꯕ ꯌꯥꯝ ꯁꯥꯅꯤꯡꯕ꯭ꯔꯥ ꯑꯗꯨꯒꯤ ꯅꯣꯏꯒꯤ ꯍꯞꯇꯥꯒꯨꯝꯕꯗꯤ ꯅꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕ꯭ꯔꯣ ꯂꯩꯔꯝꯃꯣꯏ ꯈꯪꯗꯦ ꯑꯗꯨꯕꯨꯗꯤ ꯂꯩꯔꯝꯕ ꯀꯥꯟꯗ ꯑꯩꯒꯤ ꯄꯨꯔꯣꯅꯦ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯅꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯨꯝꯕ ꯀꯩꯅꯣꯗ ꯂꯥꯛꯑꯣꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯗꯤꯋꯥꯂꯤꯗ ꯂꯥꯛꯑꯣ ꯗꯤꯋꯥꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯧꯔꯦ ꯅꯪꯅ ꯄꯨꯕ ꯂꯥꯛꯀꯦꯔꯥ ꯂꯧꯕ ꯂꯥꯛꯀꯦ ꯑꯁꯦꯡꯕ꯭ꯔꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯒ ꯅꯪ ꯍꯩꯅꯈꯤꯗ꯭ꯔꯕ ꯑꯗꯨꯗꯤ ꯍꯩꯅꯒꯅꯤ ꯀꯔꯤꯕ ꯅꯪꯅ ꯇꯥꯗꯤ ꯍꯩꯅꯒꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣই ꯆꯤꯟꯖꯥꯛ ꯃꯥꯟꯅꯗꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯅꯣꯏꯒꯤꯒꯨꯝꯕ ꯀꯥꯟꯗ ꯂꯥꯛꯄ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯨꯗꯤ ꯅꯪꯅ ꯄꯨꯔꯛꯑꯣꯀꯣ ꯑꯗꯨꯗꯤ ꯅꯪ ꯏꯔꯣꯟꯕ ꯆꯥꯕ꯭ꯔꯣ ꯆꯥꯏ ꯌꯥꯝ ꯆꯥꯏ ꯆꯥꯏꯕ ꯅꯣꯏꯒꯤ ꯏꯔꯣꯟꯕ ꯁꯦꯝꯕꯗꯤ ꯑꯁ ꯌꯥꯝ ꯍꯥꯎꯋꯦꯅꯦ ꯑꯩꯒꯨꯝꯕꯗꯤ ꯌꯥꯝꯅ ꯆꯥꯏꯀꯣ ꯑꯗꯨꯒꯤꯅꯦ ꯌꯥꯝ ꯆꯥꯏꯅꯦ ꯑꯗꯨꯅ ꯐꯕꯅꯦ ꯑꯗꯨꯒꯤꯅꯦ ꯑꯁ ꯌꯥꯝ ꯆꯥꯔꯦ ꯌꯥꯝꯅ ꯆꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯣꯏꯒꯤ ꯗꯤꯋꯥꯂꯤꯗꯤ ꯀꯩꯗꯧꯉꯩꯅꯣ ꯀꯩꯅꯣꯅꯦ
kailangan. November ra, October ra. October, November. October, November. Adugumba lake nang napuro ko. Low balakani. Low balakani. As adudi fine yam nungai lapakan ba taban songani ko ibania. Chongina duini kino. Ha. Chongina duini kino lao chongse. Lao chongse. Adudi lapakan ba. Noi gimi no pa khoi degi. Ure din nang nasaw nang nasawgira moy sawgira kadidi. Ay sawro ite. Moy sawra di ay pu pa din nang kay togira. Kanana nang bu fu doi ba. Malam lay kana nang bu fu ba mi do. Ay su fu ni ba. Nang na fu gani. Siyam harawe adumay nang nalira dias. Fu ni ba nang kem khan ba. Adigi wakan yam tawthoge he se. Nata. Kari wakan tawthoi ba. Nang na sugumba hai badidi egi wakan sidi yam tawthoge he. Adune ai na siengbadi dai ko. Nang adudi ai khoigi program se amale November gumbadi. Sabang da lakera. Karibu lano. Good. Sabang good. November 1. Laro niya. Lakning niya adudi. Lakning he. Ikay jaye. Laro niya. Ikay liye. Nungay ba nung sabang good da? Nati alien ni kailang nati alien ni. Adudi. Nacho alien ni. Nang nanaw nupi labor nanaw nupi. Inaw nupi su leitre. As later di ay kay da ni na nang nupi ra haira di. Nupi hae. Nang nupi ra hae hoy nupi ni friend haigira. Hai ni kay ri se. Kari hai badidi. Nate inaw nupi macha su le ko. Achobadudi leite. Nacho. Macha duga tinage. Nang wanda di tinaramoy ko ay. Nang wanda tinaramoy haibadi. Nang dinupani na. Ha? Nang dinupani ibani kamay tinadoy no. Tinasini. Nacho. Kariba? Tinase. Ni na kay no ngang gani kari ngang gira. Kari ngang roy, kari su hai roy. Nacho. Hai ni da. Asigumba sinumit na nang lagtra di. Moigi program loiba karban na khoyum de tharage. Nacho. Tharaba loiba karba yum dagi chage dora. Nacho. Kariba? Nang thaba loiba karma yum chage dore. Chage dore di? Yum da chage. Adu ai na haibadi ne. Personal ko egoi program loiba karma na khoi yum da chatne na cho. Adu gi nang na chin ba lag ba karma gi khakta di yum da chinge. Cho. Adu gi ne. Adu de wari gi do. Nang na lakira laroigira amanang haibiro. Kung kanda. Ha? Kung kanda lagtoy ba ay? Kaya? Chamangkuda. Chamangkuda. Wah? Kang de dude. Kang de nati first ima na draw. Ako'y ima yaramoye adubudi Christmas gumba di kang. Adigi nang laroigira Nang gi lakningdabadi nanggi style libro adadi kari libro. Adubudi natte da later. Later? Ako ima do.
ꯃꯥ ꯌꯥꯔꯝꯃꯣꯏꯕ ꯃꯥ ꯌꯥꯔꯝꯃꯣꯏꯕ ꯑꯥ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯐꯥꯎꯗ ꯌꯥꯔꯝꯃꯣꯏ ꯑꯣꯏꯁꯨ ꯅꯨꯡꯊꯤꯟꯗ ꯂꯥꯛꯀꯦꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯍꯦ ꯑꯩꯈꯣꯏꯒꯤ ꯆꯕꯥꯡꯀꯨꯠꯒꯤꯗꯣ ꯑꯁ ꯑꯩꯗꯤ ꯇꯜꯂꯦꯗ ꯃꯤꯅ ꯍꯥꯏꯔꯗꯤ ꯌꯨ ꯉꯥꯎꯕ ꯀꯔꯤ ꯀꯔꯥ ꯑꯗꯨꯝ ꯃꯤ ꯇꯧꯅꯩ ꯍꯥꯏꯅꯦ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯀꯤꯖꯩꯗ ꯑꯁ ꯑꯗꯨꯒꯨꯝꯕꯗꯤ ꯀꯤꯔꯣꯏ ꯑꯩ ꯂꯩꯌꯦꯅꯦ ꯑꯁ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯕꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯥꯅꯦ ꯑꯗꯨꯗꯤ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯣ ꯉꯝꯈꯤꯗ꯭ꯔꯥꯕꯣ ꯅꯪꯅ ꯑꯩ ngầm đó ngâm asing bang ngâm cái này ngầm mồi ye nang thazadebro thazadeda kaji thazadi ne asing bane thazabro thazaro ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯅꯨꯄꯥ ꯑꯩꯈꯣꯏꯒꯨꯝꯕꯗꯤ ꯌꯥꯝ ꯅꯣꯛꯄ ꯀꯥꯟꯗ ꯀꯔꯤꯒꯤ ꯅꯣꯛꯏꯅꯣ ꯑꯩꯒꯤ ꯈꯨꯟ ꯇꯥꯅꯤꯡꯗꯕꯩ ꯅꯣꯛꯏ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤꯀꯣ ꯃꯣꯏꯒꯤꯗꯤ ꯑꯣ ꯅꯪ ꯃꯤꯇꯩꯂꯣꯟ ꯃꯥꯏ ꯈꯔ ꯅꯪ ꯑꯩꯈꯣꯏ ꯂꯣꯟꯕꯗꯨ ꯅꯣꯛꯏꯔꯣ ꯃꯣꯏꯅ ꯈꯪꯕ ꯀꯥꯟꯗꯀꯣ ꯅꯣꯛꯀꯦꯍꯦ ꯑꯣ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯌꯥꯝ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯁꯨ ꯈꯪꯉꯔꯣꯏ ꯃꯣꯏꯗꯤ ꯌꯥꯝ ꯈꯪꯕ꯭ꯔꯕ ꯀꯔꯤꯁꯨ ꯈꯪꯔꯣꯏ ꯇꯥꯁꯨ ꯇꯥꯔꯣꯏꯀꯣ ꯑꯗꯨ ꯈꯪꯉꯣ ꯍꯥꯏꯗꯤꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯂꯣꯟ ꯈꯪꯕ꯭ꯔꯕ ꯈꯪꯉꯗꯤ ꯑꯝꯇ ꯄꯥꯏꯍꯜꯂꯣꯅꯦ ꯑꯩ ꯈꯛꯇꯅꯦ ꯈꯪꯗ꯭ꯔꯦ ꯑꯈꯪꯕ ꯑꯃ ꯄꯥꯏꯍꯜꯂꯣꯕ ꯑꯈꯪꯕ ꯑꯃ ꯑꯩꯈꯣꯏ ꯄꯥꯏꯍꯜꯂꯕ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯗꯤ ꯑꯁ ꯃꯣꯏ ꯄꯥꯏꯔꯗꯤ ꯏꯕꯥꯅꯤꯁꯨ ꯋꯥꯔꯤ ꯁꯥꯗ꯭ꯔꯤꯅꯦ ꯑꯣ ꯅꯠꯇ꯭ꯔꯣ ꯄꯥꯏꯍꯟꯅꯤꯡꯗ꯭ꯔꯗꯤ ꯈꯪꯗꯦ ꯄꯤꯔꯁꯨ ꯄꯤꯔꯣꯏ ꯅꯠꯇ꯭ꯔꯣ ꯀꯔꯤꯕ ꯄꯤꯔꯁꯨ ꯄꯤꯔꯣꯏ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯃꯣꯏꯁꯦ ꯄꯤꯔꯛꯑꯗꯤ ꯏꯕꯥꯅꯤꯁꯨ ꯋꯥꯔꯤ ꯁꯥꯔꯣꯏ ꯅꯠꯇ꯭ꯔꯣ ꯑꯣ ꯑꯗꯨꯅꯤ ꯑꯗꯨ ꯀꯩꯗꯧꯔꯤꯕ ꯑꯩꯈꯣꯏꯗ ꯄꯤꯔꯗꯤ ꯏꯕꯥꯅꯤꯁꯨ ꯋꯥꯔꯤ ꯁꯥꯔꯣꯏ ꯑꯗꯨꯒꯨꯝꯕꯅꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯕꯒꯨꯝꯕ ꯅꯪꯅ ꯃꯔꯨꯞ ꯅꯨꯄꯥ ꯑꯩꯈꯣꯏꯗ ꯃꯩꯇꯩꯂꯣꯟ ꯈꯪꯕꯗꯨꯗꯤ ꯄꯤꯔꯣ ꯅꯪꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯈꯪꯕ ꯑꯃ ꯄꯤꯔꯣ ꯄꯥꯏꯍꯜꯂꯣꯕ ꯃꯔꯨꯞ ꯅꯨꯄꯤ ꯈꯣꯏ ꯄꯤꯕ ꯑꯗꯨꯗꯤ ꯑꯗꯨꯒꯨꯝꯕ ꯆꯞ ꯃꯥꯟꯅꯩ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯨꯝꯕ ꯇꯥꯏꯅꯦ ꯅꯠꯇ꯭ꯔꯣ ꯅꯁꯛ ꯑꯝꯇ ꯎꯅꯤꯡꯉꯦꯗ ꯅꯁꯛ ꯈꯪꯅꯤꯡꯉꯦ ꯅꯁꯛ ꯎꯅꯤꯡꯉꯦꯕ ꯑꯩꯒꯤ ꯁꯛ ꯎꯅꯤꯡꯗꯦꯍꯦ ꯑꯗꯨꯗꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯀꯃꯥꯏ ꯎꯅꯤꯡꯒꯦꯔꯥ ꯏꯕꯥꯅꯤ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯌꯦꯡ ꯂꯥꯛꯀꯦꯔꯥ ꯍꯌꯦꯡ ꯂꯥꯛꯀꯦ ꯁ꯭ꯀꯨꯜꯗ ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯂꯥꯛꯀꯦꯔꯣ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯀꯥꯟꯗ ꯆꯪꯒꯦ ꯅꯣꯏ ꯌꯨꯝꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯣ ꯇꯥꯛꯄꯤꯔꯣ ꯑꯩ ꯂꯥꯛꯀꯦ ꯑꯩꯒꯤ ꯌꯨꯝꯗ ꯅꯪꯁꯦ ꯂꯥꯛꯄ ꯀꯥꯟꯗ ꯆꯦꯛꯀꯣꯟꯗ ꯇ꯭ꯔꯥꯐꯤꯛ ꯑꯃ ꯂꯩꯌꯦꯀꯣ ꯁꯤ ꯑꯗꯣꯝꯗ ꯄꯣꯔꯣꯝꯄꯥꯠ ꯂꯝꯕꯤ ꯑꯃ ꯂꯩꯌꯦꯀꯣ ꯑꯗꯨꯗꯤ ꯈꯨꯅꯨꯡ ꯃꯃꯥꯡ ꯂꯝꯕꯤ ꯑꯃ ꯂꯩꯌꯦꯀꯣ ꯑꯗꯨꯗꯤ ꯍꯠꯇꯥ ꯑꯃ ꯂꯩꯌꯦ ꯑꯗꯨꯗꯤ ꯑꯃꯔꯛ ꯅ꯭ꯌꯨ ꯂꯝꯕꯦꯟ ꯑꯃ ꯂꯩꯌꯦꯀꯣ ꯑꯗꯨꯗꯤ ꯅ꯭ꯌꯨ ꯂꯝꯕꯦꯟ ꯋꯥꯏꯒꯨꯝꯕꯗ ꯂꯥꯛꯑꯗꯤ ꯅꯪꯗꯤ ꯊꯥꯔꯠ ꯁ꯭ꯇ꯭ꯔꯤꯠꯇꯗꯤ ꯐꯪꯉꯦꯀꯣ ꯅꯪꯗꯤ ꯊꯥꯔꯠ ꯁ꯭ꯇ꯭ꯔꯤꯠꯒꯨꯝꯕ ꯐꯪꯔꯛꯑ ꯀꯥꯟꯗꯗꯤ ꯅꯪꯅ ꯑꯗꯨꯝ ꯂꯩꯌꯣ ꯐꯣꯟ ꯇꯧꯔꯛꯑꯣ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯈꯪꯉꯤ ꯅꯣꯏ ꯇ꯭ꯔꯥꯏꯕꯦꯜ ꯃꯥꯔꯀꯦꯠꯗꯣ ꯇ꯭ꯔꯥꯏꯕꯦꯜ ꯃꯥꯔꯀꯦꯠꯇꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯥꯔꯀꯦꯠꯇꯨ ꯈꯪꯉꯦ ꯇ꯭ꯔꯥꯏꯕꯦꯜ ꯃꯥꯔꯀꯦꯠꯁꯨ ꯌꯧꯗ꯭ꯔꯦ ꯌꯧꯗ꯭ꯔꯤꯌꯦ ꯑꯗꯨꯗꯤ ꯂꯝꯕꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯇꯥꯔꯣ ꯂꯝꯕꯤ ꯃꯅꯥꯛꯇꯀꯣ ꯑꯗꯨꯗꯤ ꯅꯨꯡꯁꯨ ꯂꯩꯌꯦꯀꯣ ꯅꯨꯡꯁꯨ ꯂꯩꯌꯦ ꯍꯥꯏꯗꯤ ꯅꯨꯡ ꯏꯕꯗꯨꯗꯤ ꯀꯔꯤ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯇꯣꯟꯒꯨꯝꯕ ꯂꯩꯌꯦꯀꯣ
ꯑꯣ ꯑꯁꯤꯒꯨꯝꯕꯗꯤ ꯂꯥꯛꯈ꯭ꯔꯗꯤ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯑꯗꯤ ꯑꯩ ꯂꯩꯌꯦꯅꯦ ꯑꯗꯨꯒꯨꯝꯕꯀꯣ. ꯑꯗꯨꯗ ꯅꯪ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯑꯗꯨꯗ? ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯨꯒꯨꯝꯕ ꯂꯥꯛꯄ ꯀꯥꯟꯗ. ꯅꯪꯅ ꯐꯣꯟ ꯇꯧꯔꯗꯤ ꯑꯩ ꯂꯥꯛꯀꯦ. ꯅꯠꯇ꯭ꯔꯣ? ꯑꯥꯎ. ꯑꯗꯨꯒꯤꯅꯦ. ꯑꯗꯨꯗꯤ ꯅꯪꯅ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯅꯦ ꯅꯪꯅ ꯍꯥꯏꯔꯛꯑꯗꯤ. ꯅꯪꯔꯥ? ꯑꯩꯅ ꯍꯥꯏꯕ ꯑꯩ ꯂꯥꯛꯀꯗꯧꯔꯦ. ꯍꯥꯏꯗꯣꯏꯕ ꯅꯪꯅ ꯑꯩꯅꯦ ꯍꯥꯏꯔꯒ ꯅꯪꯅ ꯅꯪꯂꯣ ꯍꯥꯏꯗꯣꯏꯕ. ꯍꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯈꯪꯉꯦꯀꯣ. ꯑꯗꯨꯗꯤ ꯀꯩ ꯄꯤꯖꯗꯣꯏꯅꯣ ꯅꯪꯅ ꯑꯩ ꯂꯥꯛꯀꯥꯟꯗ? ꯀꯔꯤ ꯄꯤꯒꯦꯔꯥ ꯑꯩꯒꯤ ꯑꯩꯗꯤꯀꯣ. ꯍꯥ? ꯑꯩꯗꯤ ꯍꯥꯎꯇꯗꯤꯀꯣ ꯆꯥꯗꯕꯅꯤꯀꯣ. ꯑꯗꯨꯗꯤ ꯅꯪ ꯀꯔꯤꯁꯨ ꯄꯥꯝꯕ꯭ꯔꯣ ꯍꯥꯏꯌꯣ. ꯑꯩꯗꯤ. ꯆꯥ ꯊꯛꯀꯦꯔꯣ ꯀꯔꯤ ꯊꯛꯀꯦꯔꯣ? ꯆꯥ ꯊꯛꯇꯤꯌꯦ ꯑꯩꯗꯤ. ꯕꯂꯞ ꯆꯥꯅꯤꯡꯉꯦ ꯕꯂꯞ. ꯕꯂꯞ? ꯑꯗꯨꯗꯤ ꯕꯂꯞ ꯆꯥꯅꯤꯡꯉꯛꯑꯗꯤ ꯕꯂꯞ ꯂꯧꯒꯦꯀꯣ. ꯑꯥꯎ. ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯦ ꯕꯂꯞ ꯆꯥꯅꯤꯡꯗꯗꯤ ꯌꯥꯝ ꯋꯤꯟꯇꯔ ꯑꯣꯏꯃꯜꯂꯦ ꯅꯠꯇ꯭ꯔꯣ? ꯀꯔꯤꯕ? ꯌꯥꯝ ꯏꯪꯃꯜꯂꯦꯍꯦ. ꯏꯪꯉꯁꯨ ꯑꯩ ꯑꯗꯨꯝ ꯆꯥꯅꯤꯡꯕ. ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯥꯅꯤꯡꯕ꯭ꯔꯣ? ꯑꯥꯎ. ꯑꯗꯨꯗꯤ ꯐꯔꯦ ꯅꯪ ꯂꯥꯛꯄ ꯀꯥꯟꯗ ꯑꯩ ꯕꯂꯞ ꯂꯧꯕꯤꯒꯦꯀꯣ. ꯅꯠꯇ꯭ꯔꯣ? ꯂꯧꯕꯤꯌꯣꯀꯣ. ꯀꯌꯥ ꯂꯧꯕꯤꯒꯦꯔꯥ? ꯂꯨꯄꯥ 5ꯗꯪ. ꯂꯨꯄꯥ 5 ꯈꯛꯇ? ꯍꯣꯏ. ꯐꯔꯦ. ꯂꯨꯄꯥ 5ꯁꯤꯗꯤ ꯂꯧꯕꯤꯔꯛꯑꯦ. ꯑꯗꯨꯗꯤ ꯑꯩ ꯅꯪꯒꯤꯗꯃꯛ ꯑꯩ ꯀꯩ ꯄꯨꯖꯗꯣꯏꯕ? ꯅꯪꯒꯤꯗꯃꯛ ꯑꯩ ꯀꯔꯤ ꯄꯨꯒꯗꯧꯔꯤꯕ? ꯑꯩ ꯀꯔꯤ ꯄꯨꯕꯤꯗꯣꯏꯅꯣ ꯅꯪꯒꯤꯗꯃꯛꯇ? ꯖꯔꯗꯥ ꯆꯥꯕ꯭ꯔꯣ ꯖꯔꯗꯥ? ꯆꯥꯗꯦ. ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯗꯅ ꯍꯥ? ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯒꯦꯔꯥ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯁꯤꯡꯖꯨꯗꯤ ꯄꯨꯕꯤꯔꯣꯅꯦ ꯅꯠꯇ꯭ꯔꯣ? ꯍꯥꯏꯗꯤ? ꯅꯣꯏꯒꯤ ꯁꯤꯡꯖꯨꯗꯤ ꯄꯨꯕꯤꯔꯣꯅꯦ. ꯁꯤꯡꯖꯨꯔꯣ? ꯍꯣꯏ. ꯄꯨꯕꯤꯒꯦ. ꯅꯨꯄꯥꯈꯣꯏꯒꯤ ꯁꯤꯡꯖꯨ ꯆꯥꯅꯤꯡꯕꯗꯤ ꯄꯨꯕꯤꯒꯦ. ꯌꯥꯝ ꯅꯣꯛꯀꯦꯅ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯅꯣꯛꯄ꯭ꯔꯣ? ꯅꯣꯛꯇꯤꯌꯦ. ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯅꯨꯄꯥꯈꯣꯏꯒꯨꯝꯕ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦꯍꯦ. ꯁꯥꯊꯤꯅꯦ ꯅꯪꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨꯗꯤ ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦꯗ. ꯑꯗꯨꯅꯦ. ꯀꯔꯤ ꯅꯨꯄꯤꯈꯣꯏ ꯑꯇꯩꯒꯨꯝꯕꯀꯣ. ꯑꯗꯨꯗꯤ ꯅꯨꯄꯥꯈꯣꯏꯒꯨꯝꯕ ꯁꯤꯡꯖꯨ ꯆꯥꯕ ꯍꯥꯏꯕ ꯀꯥꯟꯗ ꯌꯥꯝ ꯅꯣꯛꯀꯦꯍꯦ. ꯑꯗꯨꯒꯨꯝꯕꯅꯦ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ. ꯅꯣꯛꯇꯦꯗ ꯑꯩꯈꯣꯏꯕꯨꯗꯤ ꯅꯣꯛꯅꯗꯤꯌꯦ. ꯅꯣꯛꯅꯗꯤꯌꯦ. ꯑꯗꯨꯗꯤ ꯐꯖꯩꯅꯦ. ꯌꯥꯝ ꯍꯔꯥꯎꯋꯦꯀꯣ ꯅꯪꯅ ꯅꯣꯛꯄ ꯀꯥꯟꯗ. ꯑꯗꯨꯗꯤ ꯐꯖꯩꯅꯦ. ꯇꯧꯕꯗꯣ ꯀꯩꯒꯤꯅꯣ? ꯇꯧꯗꯦ. ꯍꯥꯏꯗꯨꯗꯤ. ꯀꯔꯤ ꯅꯪꯅ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ. ꯅꯪꯅ ꯍꯥꯏꯗꯨꯗ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣ. ꯆꯥꯅꯤꯡꯗꯦ. ꯑꯗꯨꯗꯤ ꯁꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯌꯦꯅꯦ. ꯑꯗꯨꯒꯨꯝꯕꯅꯦ. ꯋꯥꯔꯤꯒꯨꯝꯕꯗꯨꯗꯤ ꯆꯞ ꯃꯥꯟꯕ ꯑꯗꯨꯒꯤꯒꯨꯝꯕꯗꯀꯣ. ꯑꯗꯨꯒꯤꯅꯦ. ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯅꯣꯛꯏꯗꯣ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏꯒꯨꯝꯕ ꯀꯔꯤ ꯃꯔꯨꯞ ꯅꯨꯄꯥꯈꯣꯏꯒꯤ ꯅꯣꯛꯄꯗꯨꯗꯤ ꯅꯪ ꯁꯥꯎꯕ꯭ꯔꯣ? ꯁꯥꯎꯗꯤꯌꯦ. ꯀꯔꯤ ꯅꯣꯛꯏꯅꯣ? ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯏꯕꯥꯅꯤꯁꯦ ꯏꯌꯥꯔꯄꯤꯁꯇ ꯇꯥꯔꯛꯑꯀꯣ. ꯑꯗꯨꯒꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯃꯣꯏꯒꯤ ꯈꯪꯕ ꯀꯥꯟꯗ ꯌꯥꯝ ꯅꯣꯛꯄ ꯀꯥꯟꯗꯗꯤ ꯅꯪꯅ ꯁꯥꯎꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩꯈꯣꯏꯒꯤꯗꯤ. ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯤꯅꯦ. ꯅꯪꯅ ꯍꯥꯏꯕꯗꯨꯗꯤ ꯃꯣꯏꯅ ꯈꯪꯗꯦꯀꯣ. ꯑꯗꯨꯒꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ. ꯀꯔꯤꯁꯨ ꯈꯪꯔꯣꯏ ꯃꯣꯏꯅ. ꯑꯩꯅ ꯍꯥꯏꯁꯤꯡꯗꯨ ꯃꯣꯏꯅ ꯇꯥꯗꯕ꯭ꯔꯣ? ꯃꯣꯏꯗꯤ ꯇꯥꯗꯦꯍꯦ. ꯑꯗꯨꯅ ꯐꯔꯦ. ꯑꯗꯨꯗꯤ ꯐꯖꯩꯗ.
nate ibani wari saradi as nangdine nasakdudi yam uninge ba nanggi nasakse yam as ai sak yam thibane da nanggi yam nasakdudi chawbro pikpro hama ai chawdiye chawde pikya talbro oh pikya under 4 feet under 4 feet timing de he sajana hairo asing baine nati under 4 feet koi gumba de ko pam da bro nang bo mi chawa pam hai dai nang na class nati under 4 feet gumba de class 4 5 gumba de nato oi razu class 4 5 gumba gin adugine ne asingba nangi na fit dudi 5.5 ra kari gumbara asmi na hai dudi tadro nate age fit se 5.7 na 5.7 hoy adugi tahidi nangi se fazan hairo ne ha nangi se fazan hairo oh nangi 5.6 ID 5.1 oh 5.1 oh adudi 5.1 gumba didi adum yai natro yengbadudi nungai he natro ID sak phajabane yam thibane ana sakdudi yam thiye he talle he karigi talliba nang adugumba didi hai di loire adu asingbaine ID adugumba hai yam thibane nade adugumba hai gano taning de yam thibane thoroi man bane khangbo taning de he hai gano sadudi thoroi mapi maliba to pathagalaga kadiba nate noi gi film gumba no sadudi boni type gumba de na wari sare yam no bro no mind na hai de ta yam tanin de sumai na hai ga no ai karigino di yam pharasu to phajana taro ko phajasu pharasu sumai na hai ga no ladro a phajadara su ai phajai haiduiba nate kari hai roi se dugumba se oh adugumba se kari so hai ga no ladro adudi ke kamai haiduiba kai haidu kai so hai ro mi koi gumba de nang bu bakan ba yeng ro nang na hai de sugumba hai nang na hai ba de ha haying ai lakpada yengo ko sak phajabra roi adudi kari so hai yo Nang sum hai roi ba kari so hai gunu sumai na ko